Imes Paodam yang tabiri basingbu ahan maktada Binita taram noksa bagaloyana kurumzari. Hauzik Paodam asigi maroyo pau thamzari. Kokomi gi khongjang sagoladuna mahiroi sina human gen semduna kholau kya laukre. Numit marini jathagada ba longmi singi training program amang asi hodokre. Loinana lukrabe singda kudol tambagi thoram pangthokre. Hauzik Paodam asigi mapungoyo pau lobirase. Kokomi gi makana sangsilakpa khongjang manung chana ngasi su mafam kya section mi pham kre human gen semduna rally jatuna kholau kya laukre sagolban morang leirak masingi khamlang ba community hall da kendra dugi MLA RK imo yauna tongan ba community singaloina section mi pham kre khurai da leiba tongan ba club kunmanga gi apun ba lamlong kaithal gi ima sing maira paibi sing mahiroi sing yauna imphal gi khurai lambi paring da mi pham laba matung human gen semduna kholau kya laukre Andro Parking da Royal Academy of Science ki mahiroi singna human gen semduna Manipur gi apun masaktam kaibi yaroi long live Manipur kanglup naiba thausil yaning de haiba kholau kya laukre tera lukram lerakta mafam adugi miyamna lambi tangkhai thingduna protest tawkre Bisnupur district ki Moirang kanbalub amadi Moirang kendra maira paibi imaluk amasung Moirang akoibagi passenger service toriba diesel auto amadi Tata Iris ki lup tara marina section khongsat satki Ukrul Lambida Laisemba Mahikol Kangla Singarel Kangla Sai School Kangla Successful School Regional School Zel Lamkhagi Mahiroi Singna Lambi Tangkhai Thingduna section mi phamduna kholau sing lauki hairi Andro dasu section mi phamki India lenga amadi NSN IMN gi marak tasariba Naga Framework Agreement ki waroisin purakpada Manipur gi hauzik leiriba ngamkhai administrative socio-economic amadi cultural setup ta karigumba hira amatada akaiba piba yaroi haiba kokomi gi khongjang bu sagoladuna Kakching district ki Kakching lamkhai da miyamna section mi phamkre Kakching lamkhai bazar business welfare board amasung joint non government volunteer organization jangbo Kakching anina khusamnaduna sathakiba section mi phamadu ayuk pung 12 dagi hauduna nungthil pung 3 phawba sathaki Section mifam satharingai manungda Kakching lamkhai kaithal gi area da leiba dukan sing thonglona ki mifam loisalakpada National Highway 137A da miyam aduna thoroktuna Manipur gi ngamkhai kaiba yaroi singmi tammi amatani aikhoi shanti pami Manipur gi apunba gi saktam kahen bai yaroi long live Manipur imalebak Manipur na yaifare ireibak Manipur na yaifare haiba kholau sing su lauki Manipur Manipur ki saptam Manipur ki saptam inamda Manipur imana Amaromda kokomina sangseleba khongjang mu sagoladuna Ruda Academy Thobal gi mahiroi amadi staff singnasu ngasi section khongsa chatkre amadi human gen semduna kholau kya laukre section khongsa adu Thobal wangmata ba mathakta leiba school campus dagi hauraduna National Highway tholaktuna Thobal thongkhong phawba salura matung school campus tamnar halaki amadi National Highway gi lambi tangkhai thachinuna Manipur ki ngamkhai kaiba yaroi chingmi tami amatani long live Manipur haina kholau kya lauki Saruk yakiba mahiroi amana phungdorakpada puwari gi matamdagi leraklaba singmi tami gi nungsiba mari kaina ba sinbiganu Manipur gi ngamkhai kannabagi damak mahiroi singnasu angam mateng pangani Lairiba leba ki phibam asda mahiroi riba kaya si netana mahi tambadasu akaiba pire masi koknaba honabiyu phongdoraki Naga Pisto ki waroisin miyam na khangalu amadi Naga Pisto ki waroisina Manipur gi apunbagi sakta amadi administrative structure da kahelakpa yaroi haiduna Communist Party of India CPI Manipur State Council sinna ngasi kuki inda nongmagi oiba miyangi mifama pangthokre mifam aduda CPI gi National Secretary Soiriba MP Rajana hai Naga Pisto ki waroisinda yanaki wafam ngasi phawba India gi PM amadi Home Minister na awang nongpoki miyam da losin na thamliba si laibak thibani Nungsi chana leiriba awang nongpoki state tare asi Nagagi wathoka mari leyana center da paliba BJP lenga na mase thugai gadore miyang gi lenga ma oirabadi transparent leina miyang khangna thabak toba changi maduna taduna
Nagagi waroisinda yanariba wafamsing ngasi phauba losinna thamliba asi kari karamba aronba agenda leibano Nagagi wathok ngasi phauba parliament pukhatuna khanaba leite center da lairiba BJP lusingba khara asna aning batawduna leire Nagagi waroisin loikhrabasu CPI gi maikaidagi khanganaba hairabasu ngasi phauba losinna thamlibasi yaningde Union Home Minister Amit Shah na NHN IM amadi India government ka wari shanabai khuyak pinadringaida Manipur stakeholders sing hana tanaramgani haibagi thajaba pirakle haina lenga ki wangangloi su oiriba Education Minister TS Radhya Syamna paumi singda phongdokre Union Home Minister Amit Shah ga Delhi da unabada saruk yakiba TS Radhya Syamna ngasi Imphal gi airport ta paumi singda makhata na hai Indo-Naga peace talk ki waroishina sina maram oiduna agreement na sigi manungda Manipur sokpa yaba wafam amata yaude haina Home Minister na thajaba piraklabanina Manipur miyamna su puning phathabiyu peace talk asi sign tawnadringaida Arunachal amadi Assam gi Chief Minister singsu kaukre Manipur gi CM su kauduna chatlure asum tawna peace talk asi gi sign tawnadringaida miyam su karokhigani asumna karoklaba matamda Manipur dagi mi nipu yankhaiga lenga ka punna chatlaga watana khini masigi matangda Home Minister na su ekhoida thajaba pirakle wari sanaba loiraga sign tawnagadabadu hojik madugi waroisin haibadudi leitribanina sign tawnadana leiri aduna miyamna karimata pakhatkanu Manipur gi karimata yaude karimata sokloi haina Home Minister na thajaba pirakhi Panbayabadi Chief Minister na lusingba Delhi gi khongsaduda Speaker Khemchan IPR gi Minister Biswajit Education Minister Radhya Syamna Singba miyoi kyasu saruk yakibani District Officer Horticulture and Soil Conservation Thoubal na Pradhan Mantri Krishi Sinchay Yojana PMKSY 2019 makhada SC/ST category gi oina numit marini chathagadaba training program ama ngasi Kaksing District ki Kaksing Khumanda hodokre training program hodopagi tharmaduda KSS Navakishore District Officer Horticulture and Soil Conservation KSS Nimaisan President Kaksing Khuman Farmers Association I Ibetombi AO ahumna thoram mapusing oina saruk yaki Lomi Nipuromna saruk yakiba training program aduda CIS Joyশ্রী Assistant Agriculture Officer AAO and Devasni Assistant Agriculture Officer AO amasung RK Mirabai Assistant Agriculture Officer AO ahumna akhangai sing oina wangang duna lomi singda Rabi lorokta thagadaba marumarang kamdona thagani haibagi matangda wangang ki Ngasigi ahoba numita training aduda saruk yakiba lomi singda Hawai Mangal maru sing yenthoki Lilong Chaubok Iphamda laiba Integrated Development Organization IDO gi sahi gi manalan thopagi thorang ngasi Lilong Mairen Khunda laiba Islamic Baby English School gi multipurpose hall da pangthokre IDO gi founding president Alhas Roshan Khan founding executive member Alhas Sulaiman Sheikh amadi Alhas Abdul Rashid na president member sing oina pangthokiba thoramaduda lamdam asigi saknareba miyoi kaya su saruk yaki thoramadugi nungi warol piraduna Colonel Said Khan hai lamdamasa khundariba sothana lehoraba maitai pangal singbu chakhatpagi maikaida yangna satpa ngamnabagi pandamda IDO na makhal makha kayagi training piduna lagli lairi haiba khaktana yadraba suki matik competitive oiraba matamasida lamdamasigi tungi yumbiran oirakadariba mahiroi singbu mahigi losing piduna punsida mai pakpa miyamna singthanaba miyoi amamam oinaba makhal kayai coaching lemna piduna lagli IDO na honajabadagi ngasidi lamdamasigi maitai pangal kangluptagi saknai raba officer kaya tholakle loyana sarkar gi thabak changbagi chang wangkhalakle masida sunatana lailai su haija haudraba miyoi kaya dasu skill development gi training kya piduna masana masabu thabak pijaba ngamnaba honaduna lakli loidana IDO bu miyamna su support tobiba tangai phade haiba wafam su sahit na phongdoki thoramadui manung chana Alhas MB Helaluddin Memorial Award 2019 Alhas MB Manawar Ali Lifetime Achievement Award 2019 MD Jiauddin Memorial Award 2019 Alhas Abdul Qadir Shah Lifetime Achievement Award 2019 Excellence Performer Award 2019 Health and Hygiene Course 2019 gi award sing asi mathang sina Madrasa Aliyah Alhas Sirajuddin Said Mujibur Rahman MD Abdul Hasim Alhas Kes Akhtar Hussain Dr. Ruby Dr. Ayub Ali Dr. Walibia Dr. Nur Jahan amadi MKM Said Afridi da kusanaki
Thanga ithatagi karang ithat phawbagi lambida hi honduna senda lambi oiriba karang khuman pokpa mayadagi ningthaujam tiken apokpa ningthaujam yaimana hokhiba sahi ahumlo masida thanga masung karang ithat yengba lakpa turisingna loktak pat amadi pat asige koibada langthok lamba plastic bottle lising tara rom loktak pat amadi pat asige akoibabu luna na thamnabagi pandamda khomjinduna masagi mayum maya nakna pat ki patyaida ila sauba mana kupsinduna Taurina Laksinduna Tamli, Asigumba Tikena Loktak Pat Amadi Pat Asiga Koibabu, Pivang Kahenda Tamnabagi Honariba, Sigidama Go Clean, Mainan Bagum, Akoiba Sunalansi, Haiduna, Leptana Numitsa Mangani Hena Sangsilak Liba, Misana Sigi, Wangzing Lamdingi Volunteer Singna, Layan Piamaga Lupali Sing Ani, Kudol Piduna Tiken, Bupuning Tagatuna Ikai Kumnaba Utkre, Loyana, Go Clean Volunteer Singing Maikai Degi Tiken Toriba, Sigumna, Loktak amasung pat asigi mahusai pibam ungak senaba thamnaba honariba miyoi sing lengaki maikai degi puning thoga pinaba puning sing selakli loyana loktak pat amadi thanga karang yeng balak pa punamakna pat amasung pat asigi akoibabu mosin hanbidana ba apel torakli Lukrabi Singda Kudol Pibagi Thara Ama Widows and Orphan Resource Development Trust Kimiyang Makada All Community Development Organization More Akodom Nasinna More 107 Leba Akodong Office Ngasi Pangthokre Ngasi ki Thara Maduda Ningthaujam Robindro Founder Widows and Orphan Resource Development Trust Imphal Lamboy Gangte Member Autonomous District Council Chandel I Dinesh Kumar SDO More Akshay Major 43 Air More KS Robinson ASP More Police Srimati Konsam Saroja Deputy Director Children Program Social Welfare Department RK Sanayama Advisor Akodom TS Buddha President Akodom T Bijando SP Customs Preventive Force More Wycombe Vidya Founder Member Widows and Orphan Resource Development Trust Imphal Namaroi Bamyoy Sing Odina Pangthokpa Tharamaduda More da Kundariba Tongan Tonganba Jati Singi Lukrabi Singda Kudol Piki Tauranga Marilayana Ningthauja Robindro Founder Widows and Orphan Resource Development Trust na Phongdokibada More da Lairiba Tolata Raba Mapuroi Balai Kidraba Lukrabi Singda Trust ki Maikai Dagi Angamba Mateng Pangjabani Masikak Natana Ngasi Pangtholiba Program Asdagi Hena Saubo Program Kya Pangthok Chakikani Madudasu Moregi Praja Kyana Saruk Yabiduna Kanaba Singasi Lobiyu Haina Phongdoki Malem Gata Pamda Pangthona Bagum Manipur Jiri Bam District Madi Assam Kasa District Jiri Gata Laiba Muslim Isilinau Sina Pulaga Prophet Muhammad Ki Mapok Numit Puning Singduna Id Miladuna Bigi Tarangasi Pangthokre Tharangi Manung Chana Jiri Bangi Babupurada Laiba Jama Masajitagi Hauraga Myo Isa Kyana Procession Zatki Khongsa Adugi Lamtung Pamna Kasargi Lal Panida Oiki Khongsa Adu Ale Sunatwal Jama Jiri Valley Central Committee Amadi Sunni Students Federation Jiri Bam District Committee na Sinbani Ngasigi Khongsa Aduga Marilayana Sunni Students Federation National Committee ki Finance Secretary Salman Khurshid na wafong kaya phongdarakli Samudradagi horakpa akanba nonglai nungsi bulbul na nongsup Bengal amadi Odisha da sauna amangata thon ki pitanatana sauna mangantan kre akanba nonglai nungsi asina Odisha da sadani pugi mahi marong mangtan kre yum kya humdokna pukre electric posting tudekna mangtan ki bidagi miyoi la kya ama mai phangdabagi awaba mayok nare haina agency gi pauna hairi amaromda nonglai nungsi asina Odisha da miyoi ani gi punsi mangan kre akanba nong yauna sikhiba nungsina yum lising kya humdokna pukibadagi awaba sauna mayok naduna miyoi lising kya mayum makai leitre West Bengal dasu akanba nong yauna sikhiba nonglai nungsi asina miyoi taragi punsi mangkre yum lising humpu hena mangta kre miyoi lak mari dasmik taruk manga mayum makai mangta an kre jila mapanda sauna awaba mayok nare hauzik phawbada miyoi tara sikhrabasu asiba masing hengkhalaki gani haina panari Nonglai nungsi asi Bangladesh tamai on kiduna leba aduda sauna amangata thokre akanba nong yauna sikhiba nungsina lebak aduda yum kya humdokna pukre hauzik phawbada leba aduda miyoi nipan punsi mangkre hairi Prime Minister amadi Home Minister da nonglai nungsina swalaba nongsu Bengal amadi Odisha gi phibam review tawkre hairi nonglai nungsi aduna ngarang numidang Bangladesh ta akanba nong suduna sauna awaba mayok nare hairi Delhi da Mahiroi Singa Police ka khuthokna kre Hostel ki phi hanadagi saru ahum hengali haiduna Jawaharlal Nehru University Delhi ki Mahiroi Singna akan mamawangda protest tawkre makoina Vice Chancellor ga unana bahona bada police na thinki
masing yamlaba mahiroising aduna university campus da laiba barricades lothoki mahiroising laksinaba police na lichaina mahiroising kanki amadi water cannon sinaduna tangkhaina bahonaki hana hostel fee lupali singani chonga oirambadu lupali sing teret chonga da hengat kre hostel fee khangwang wang khalak pasna lairaba mahiroi kya JNU da larik tambang ngamlaroi haina university asigi mahiroi singna phongdoki irang asi thotringai yomangda vice president M Venkaiah Naidu amasung ISRD minister Ramesh Pokhriyal na JNU da pangthokpa convocation ceremony da saruk yaki hairi Congress President Sonia Gandhi amasung mahaki macha ani Rahul amasung Priyanka gi ngak senbagi thabak CRPM na toragani Union government na hana ngak selamba SPG lothokrabani 10 janpat laiba Sonia Gandhi gi residence Tuglak Land laiba MP Rahul Gandhi amasung Lodi State laiba Priyanka Gandhi Badra gi residence sing CRPF ki special BBIP security unit ngak selagani makhoi gi khulai singna Israeli X95 AK series amasung MP5 nongmai singni CRPF ki guard singbu special protection group SPG na mateng pigani hairi hanagi prime minister Rajiv Gandhi ki family dagi SPG lothokiba si security assessment ni hairi sahi kuni pangi matungda Gandhi family asi SPG na ngaklaroi lising example merpuni pangi SPG eki makhada lising example modrama thoidagi September dagi BBIP ki list da family asi yaukibani hauji SPG gi miyoi lising mari romna ngak sembagi thabak toriba miyoi asi Prime Minister Narendra Modi khakta ngaire hairi sanabagi pauda Hero Indian Super League ki ngarang sanakiba kunsuba match da Bengaluru FC na Chennai FC bu ahum sinoida maithiba pikre league asigi mathangi match sing thasi kulumdoidagi makhata namuk sanagani hojik phawada point table da ATK Kolkata na match mari sanabada ahum thoiraga point mapan phangduna khwaidagi makokta leiri Huzeroi bada mara pam kana thamjari Kokomi ki khongjang sagoladuna mahiroi sina human gen semduna kholau kya laukre Numit maridi jathagada ba lomi singi training program angasi hodokre Loinana lukrabe singda kudol tambali thoram pangthokre Ngasigi Paodam pizaba matang ngasalo sinjare meng tabiri basingbu amka na khunjari